Manipur hujik sarangnaba thokliba asi amadi tholiba asimak lamdam asigi ningkha tamba hanjinaba honaduna yaw lalho sathariba asibu maru phungnaba thaurangne haina UNLF ki hanagi chairman RK Megena Pangthokhre Manipur gi sahiti amadi nupi khunaibu awangba thakta pukhanaba honaramba saknairaba aiba lamyanba Arambam Samarendra na Leikhidaba sahi kunmanga Pharakpagi Ningshing Thouram ngasi Pangthokhre Kurai nandai bam laikai da leiba lamyan masina aruiba ya heptan kiba mafam da leiriba mahaki kubam da ngasi UNLF ki hanagi chairman oramba RK Megan pambaina lusingba UNLF ki acting chairman morangthem nongya yauna lamdam sigi maira paibi lupsing civil society organization singamadi miyoi kyana leisukatuna amadi minute ani tumina leptuna ikai khumna utki Thouram maduda lamyanba Arambam Samarendra na hingai matamda drama literature amadi kunai asibu hiram kyada mangjil thana bahona bada Chaminarakpa amasung loina tinakiba singna mahakpu ningsingduna wapum kya thamki United National Liberation Front UNLF ke hanagi chairman RK Megan Pangthokhibada Arambam Samarendra Lairik tamlingai dage hauna punsigi aroiba miku fawba yawloi ama oina hinkiba miyo amani loina na lamdam asigi theater isai nongmai amadi waring sering gi lamda sauna katholamba misak amasuni mahangna yarumdaba ama panba tarbadi India ge politics asini haiki Howsik ori balamda masigi pibam gi matang da pawmising na hangba wahang da RK Megan hai Siroi Lili Festival adu hogdokpugi paw launa basat ki ba pawmising na tuangba DIPRD su tawba MST gi vastage Manipur haiba wahi lauthohan ki bagi thong adu punna himinari ba masel gi marakta khana chaina ba thongna ba thokselamani Tamon Samarendra si mahang Lairik tamingai matamdagi horaga Leikhidaba ko adu hawba yawlo emoina adumba punsigi lambi salakhiba bisagamani tungang tawang ba dumba kunai gi punsigi lamda theater da music da adigi playwright emoina lyricist emoina music na chingwate lam khurimak ta women's empowerment bo hairasu kunai gi economy fagana widong thalo singugi adumba thabak sing lop sing lekhalamba da thawa yawramba Hiram Kudimakta Haitare, Sarugaki Missing Amane, Man Yawrum, there was see Indiagi Manung Satariba politics as the Yawrumde. Masimak Nasu, Maki, revolutionary principle ado, Nagama, he has a Kangi. Manipuri, Sarang, the perfume, Nasi Nena, Handraba, Amagama, Hanalava, Commercial Marakto, Kunafim Ponava, Saru Kayachankileva, Dumata from Sister, Mayam Punama Sebu, Tassin, Comsin Mangamba, Aluchimba, Aram, Samarendra, Matuk, Die have a say, I see, you may have that part of pinning. Thouram maduda sarugya kiba pambaina lusingba UNLF ki acting chairman morangthem nongyana haikibada Leikhidaba Arambam Samarendra kunai sida maithong yamba misak amani nupi kunai bu awangba thakta pukhana bo honaramba mioi amani lamdam asige art amasung literature da katholamba misakni adubu mahakpu nongmaina kaptana hatkibadudi yawloi ama oirubuge sathakiba thongni haiki Arambam Samarendra Maxi multifaceted oiba multidimensional oiba magi maithongji magi saktamsi yam gre likewise irabosuni lamyan ba irabosu yawol yama okhibudana tana yawon gi lusingbam okhibudana tana lyric ibani drama tobni sana bani loinboksi yawol lahogi lilam chatta lamyan ba irabot ki mathang da phaidagi matikcha ba kai phanaba leader di ma khatani haiba famsi masida agi phirab leje haidar khunai asida nupi singi thagasi wangkhana ba honagasu mahak revolutionary principle namadagi thubayema haidokhiba midi natte revolutionary leader amo oibuduni mahabu series asagi theater gi lamda drama gi lamda kaida torambagi da mukta ma ngena kapaga hatkhibu natte aba humsida revolutionary amo oikhibudo adugi da mukta ne ba ma bu mafam masida hatkhibu si akoi khangmina se haida